Imphal East District Police Commando amadi manga suba JK Rifles ke punba kangbo amana yamlaba kusukulai fagatkrei. Ngasi fam kiba cabinet mifam na Manipur dai kang thokle haina official oina lauthokrai. Chathoriba economic census asida official singna sengna thabak tawroktrabadi sarkar asina yengduna leiroi haina NBA na kanbu wafam thamkhrei. Mahairoi baby sanagi imungi miyoi sing fan amo hanabada yung solon sinduna lanjenare masinenga kiluza daba thawongni haina pendabo phongorake. Amadi Assam lengak na NRC ki final list phongkrei miyoi lakh tara mapan hena NRC de yaukidrei Supreme Court a appeal chak naba thawang tawnakrei. Krumzari Times of Manipur ke Manipuri pau miyeng tabidi ba mayam punumakpu ASHAPRIYA na taram nokchari ngasi gi maru eba pau sing miyam da macha khaina pizari Imphal East Commando amadi manga suba JK Rifles ke punba kangbu amana ngasi chathakiba operation amada Andro Police Station ke manung chana laiba sandang senba maring amadi nomaizing sing khalon gi taina ba mafam amadagi lalholu singna lotuna thamlamba yamlaba khusukulai ke ama fagat pangam khrei Fagalaba Kulai Singh Adudi AK-56 rifle ani magazine adni kapayariba life round tara M20 pistol ama 9mm pistol ani ni police tagi fangba paugi matung ina numit kharani gi mamangda Chandel site tagi Kulai khara Dimapur tamna pukhinaba Imphal East ki mfam amada lotuna leire haiba thazaba yaba paw ma fangbadagi Imphal East commando gi kangbu amana mikup nahum singh na senaduna lakibane ngasi numit yung mamatung pung ani khara helakpa duwaida Andro Police Station gi manung chanba Sandang senba maring yakoiba mafam singda haiba khulai singasi leire haiba thazaba yaba paw mafang badage Imphal East ki additional SP operation TH Krishna Tombina luchingba Imphal East commando amadi manga suba JK gi apunba kangbu amana mafam aduda changsinduna koisinduna thamlaba tungda pak sana thiba humba gi thabak chathaki Maduda haiba khulai singasi sandang senba maring dagi maninglomda leiba chengthaki umanglomda kilometer makhai rom changsilaga leiba asongma mafam amada Una wana na kupsenduna thamlambani hairi masigi podasi tasengna ma aikoi khunda ai secretary makta torture piba yaba kainoni masi yam khudong thiningai pot amani masi aikoi gi area makta asi aikoi gi sandang senba Baptist Church ki women society na linkhaliba school gi mathak adwai makta da si thambiram basi aikoi masi laibak thibani haina lawningi masigumba potsi amuk hanna thokpidanaba aikoigi masigumba potse si mari leinaba mising asida ai sumaina appeal tawjaningi Nongthil pung ani makhai adu waidigi hoduna chathakiba counter insurgency operation adu numidang wairam pung manga makhai adu wai fawa chathaki Fagalaba Kulai Singh akanba cheksin thorangi marakta Imphal East Police Headquarter tamna purakhe Hiramasiga mari leinana Andro Police Station da case ama lokhat pagal loinana makata na thizen homsin magi thabak chathaba hokre hairi Akoina hujik leijari mafam asi sandang senba maring amasung uchon gi lonaba jaga jungle mapam dani khoigi haiba mafam asida ngasi nungthil pung mari khar help torpa doida Imphal East District Police Commando amadi 5 jack rifle na haiba mafam asida aina yadaba mawngda khutlai khar leire haiba akaknaba paw ama fangbadagi haiba mafam asi question duna combing operation CI off sathaba matamda khoigi yamlaba khuchu khlai kayam fagale hojik phawda fagalaba khulai sing adudi AK-56 rifle ani magazine ani kapayariba AK-56 rifle gi maru tara amadi khoigi pistol ahum amaga pistol ahum sida khoigi 9mm pistol ani amadi khoigi M20 pistol amaga su yauri pawdam jari wa sarat anubum Govind galoidana sandang semba maring Imphal East Manipur da nong marang kaina chudabadagi mafam kharada ising awatpa leibana lau singuda chawna kaiba lakpadagi lengakna lamdamasi ikang thokle haina lauthokhrei Chief Minister Secretariat of Pangthokiba Cabinet Mifam Amada Ikang Thokle Haina Lauthokibani
Mifam aduda opposition gi MLA kya su saru kya ke. Ngasi gi cabinet mifam adu gi akupa warol sing center da thaduna center khanganaba state agriculture department gi maikai degi taksin ke. Lamdam asida ikang thokle haibasi mari leinaba DC amadi district agriculture officer singna thagalakpa report ki matungina lauthokibani. Hairiba order asi makha taba lenga ki order ama thoktriba fawba chanagani. Loinana ikang thokliba mafam singda mari leinaba DC singna miyam gi ai fathorang sing lokhat kadabani haina ngasi gi mifam aduna warep nakhi. Tongan ba Eco Club lising ahumga marifuda environment ke awareness pinaba lupa crore amaga lakyang khai mari gi senfam ngasi chief minister and birene yan thokrai haujik jatha ba horiba economic census asida mari lena ba official singna lanna isinba honaraklabadi amadi sengna thabak toroktrabadi sarkar asina yengduna leiroi haina and birene phongdokrai Manipur Pollution Control Board na National Green Crops Program lising ani taranipan taramapan ga khusam naraga ngasi chief minister gi darbar hall da pangthokpa checks and thokpa duda Manipur Pollution Control Board ke chairman L Radhakishwar Education Minister T H Swadesham Forest Minister T H Shyam Kumar Minister NKEC Deputy Speaker K Robindro susargya ke tharomaduda chief minister N Birena makha taraduna malemasi kari o hongba laklabage haibasi miyamna hena khanglabu wafamne Mahosagi Kalkaidana Thamba Haibasi, Equi Mioibagi, Tauda Yadraba, Taudangamane. Masigi Damak Environment Kimatanga, Mamutana Kangba Haibasi, Tangai Fade. Maramaduna, Mahairoi Oidingai Matamda, Hena Kanganba, School Singda Hangliba, Eco Club Singda, Awareness Pangtokan Bahaibasi, Yamna Tangai Fade. Ngasi District Tara Tarukta Laiba, Eco Club Hangba, School Singda Piriba, Senfam Singasina, Awareness Pangtokuna, Environment Kanabahonabada, Achawamateng, Ama Oinan Oiragane. Makatana haikibada state asi haukiba mamangdagi soiduna lakpana thabakaya tawbada awaba ma oire economic census ikhatpada sarkar gi official singna aranba kaya tawrambana BPL gi manungda laiba imung kayana kana ba fangdana leire haujik jatha ba horiba economic census asida niyam chumna ikhatnaba honabiyu haina thambaga loinana eco club masing hengathan ba tangai fade haiki nangi phangaiba 309 crore ro Madugi Manunda afforestation Ginina Hosiki Singda Kungilam Tawene Ekar Manga Tara Pirage, Stay the preserve Togzerage and high bursting the Hana, emphasis Pijico, Haidai, Honorable Minister Gosoi Waritana Zabuni. I don't know this government and the practical loiba, a coin higher date over Adoga Namui the Budum, I am the commitment P the Budum government money. Ado Mayam the suggestion, Mayam involvement, Mayam support. Public support yaw grade ko ngamoy ano apong credit hamaga ay mayam amhon khurumjari District Tara Taruki Deputy Commissioner Singh amadi official kaya susar kya kiba thoromaduda Manipur Pollution Control Board ki chairman and Radhakishwar na haikibada ngasiyan thokli ba senfa masina school singda ningthina awareness pangtokna environment kanna bohona minase Eco Club hangba school sing asida awareness pangtokna environment ki matangda chaurakna mahairoi lakh taret lomda kana bapigani Amaromda, Infal Manunda Nungsi Senglak Tabaki Chang Hengalakli Basi, board na yamna lumna laure. Matam Helaba diesel auto sing thing na bohonaragane. Infal Manunda, Nongmada diesel auto listing ani hena jelakli haiki. Tongan ba, Akwegi, environment the social actan city pollution toy, Muramasina, Equi, Coding Magna, Nasidi, Equina Tauriba Packet, but Chakot Torang, Pulamak singer say, Yan Han, but the Equi healthy way, Muchang. Equin healthy way, Haragadi. Equi Mui Visi, but Natana. Pitibi the lady ba, Jiba Pan Punamna Darkar Libasi, Hing with the Darkar Libasi, Carino Haragadi, Yan Han, but the air, water. Ishing pollution talk about air pollution talk about ship pollution talk about Jiba Pan Mati Hingmongamoy. Chekin Tokpadu, the Saruyakiba Education Minister T H Swadesham na haikibada Mahai Loisang Singda Eco Club Sing Hangbasi Yamna Fawa Mani. Mausagi Kalkairak Libasida, Kanna Bohonabada, Horokliba, Mahairoi Singna, Environment Kimaramda, Kangan Bahibasi, Yamnatangai Fade. Nasipiri Basen for Masina, awareness Nintina Pangtopu Haiki. Adum Ladiba, a quite environmental lady, my am to the Kana Luin Piri, a quaint disturb Masi Kana PA say, a quite Hori Bangansing Kaya, Adegi, me Kayamadi, aware Oide, Mother, aware Oibagi, Madu, quite a live Lamisi care, awareness create Haragadi, Eco Club, I read the school sing labor, Satra sing lady, Mayam Simasi, important, or had an DC lady, DC, Mayam Sing Siga, Ado SP, the district administration, Mayam Tarokanda, school Gapulakanda, Eco Club Link Company.
मियामना लैखिद्रबी बेबी सनागी मिसिगी मतंगदा लंगला लंगजिन पुथोकनबा तक्सिलिंगै चेरक्ता लेंगाकना बेबी सनागी इमुंग मनुंगी मियोइसिंग फानबा कोइथि थिदुना लेरे ममा मपा मचिल मनाव इमुंगदा लैबा ngamdre सोलोंदुना लांजेनरे मसिमक लेंगाकी यामना लुजदबा थवोंग अमनि हाइना काब्राबम अमदि लौरंग पुरेल पुनबा मैरा पाइबी लुकि प्रेसिडेंट मयांग लांबम इबे चौबिना ngasi thangmaiban mashnam laikaida paumi singa unabada phongdokre mahakna makha taraduna Chief Minister na so imong manung amadi laikai gi mioi singda aki akhang nang haloi haina haikiba adugi taiwan abada thabak tawduna leire haiki ado pot sei yomba dona ngang do gari de parabat puraga post maten ka hetok thokiba madudagi hauna khoisi nungai taba dum lei aduna maram oraga ngang si matom da siba nate kana gumba bana halaga masi thori yansan bibra kaino na thori yan siba gi koksu leigada matan nate sei trai thoiga tha hum da ngari ba ngang duna thori yan siba jidi akoi gi ahangba asongba jaga da sibani angang jidi halu ga pusalaga yansan beju mali masa sibagi machangna makeup mirau khon tanama gi thandana cha da thakta dana leibiba mapa du busu thiba adai imung manung da su jik leiba ngamdana yum thadoktana senbagi phibamse mama mona ahalla mona thamoi sokna nungaite masi miyam na su masi gi karino haibagi polama mipum khudimangna mateng masida karino haiba madu thijanbiu yengjanbiu haidana mama mona ahalla mona aina press media gi thongda haijari Nakalamaromda Manipur lengakna baby sanami sigamari lenana semkiba JAC gi miyoi sing kauduna waroi sin purakna ba hona bagi mahuta JAC gi miyoi sing fazinba amadi fanana ba koitan tanabagi thabak tawriba si khudakta lepkadawune Manipur gi maru oina thamaiban gi miyam singbu aki akhang nanghanaba tawriba thawong asina afaba purakpagi mahuta maihoglang pok thoknabagi chebau pibo oina thokani haina JAC against the murder of and baby sanana thadorpa cherolamana hairakle Cherola sina makha taraklibade Manipur gi miyamna JAC na lauthokiba khongjang sing handokpa leite ahoina dom masida saugatuna mapung fan biyu haina miyamda appeal tawraduna lakliba September 2 gi ayuk pung 6 tagi hauraga Manipur pumada kauriba general strike asida so saugat biyu hairakle lakliba September gi tang manga fawgi manungda ngasi gi lenga kasina kumjali sing ani 18 da laukiba Tara amasung Taramathoi Suba IRB Battalion gi return test ki matam leptrabadi September 3 tagi Democratic oiba khongjang kaya changsilagani haina hiramasiga mari lenana semkiba Demand Committee for Speedy Completion of 10th and 11th IRB Battalion gi convener Matthew Galmaina ngasi kai sampata laiba yumjau lairembi community hall the famkiba wakanmi from the fongdokre mahak na makha taraduna hanjin return test asi March thadagi ngasi fawwa yaithoktuna lakle Haukiba August ki tang tara marida Chief Minister da memorandum pisinduna August ki kunmathoi fawgi manungda lepi naba haizakiba laikre adubu ngasi fawba lengak na tabide ban kauba irang tawbana chingba khongjang sing changsiningde adubu lamdam asidade ban tawdrabadi tabiroi khanbana aroibo ina haizariba sidasu tabidrabade khongthang ase lawjarakani haina phongdoki se September ki tang manga manung sida date fix or sunumi toni have the fix to biro have ge koi pulauni na drabadi koi ge date 6 September sidige koi ge democratic agitation have chingba koi bannung adugumba koi se changning de toning de adubu koi Manipur sidadi ban natradi mirayeva aduna koi tawdi toning de praja myam kalaga ban have je praja myam awaban nangbani adu tawdubi yadradi koi se adugumba haidoktrade koi banse dum horani habge koi ke waremni Pawi marthana te breng matang lausari Manipur gi ahan ba 24/7 cab service oiriba lamjingba cab na ahan ba oina miyam gi damakta monsoon offer ama pijari ba offer adudi 5% discount on any trip or any package Akupamorol Gidamak contact Tobiu Lamjingba Cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal. Aikogi phone number 18001027 natraga 8794613154.
Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana Kangla gi no food item singi mahok khangla bada ngauroi do kana bu leibe Kangla Break matung da mya mataram nok chari makada pa pau pizuri Jirivam FCI da thabak suriba sinmi singna taliba dabi maram chai Port ki mamalna atia pakna wanglaba matam asida matam ga chunadaba kusumal pibi bahaibasi sinmi singi hak khongauna bane Ifsana Jiribam gi sinmi singi damak lepli sinmi singi damak Ifshana khongfam handana lepkani haina Ifsa gi president Joy Chandra Konthauzam na phongdokhre Heramasiga mari leina kaisam patalaiba lubasigi mayai loisangda pangthokiba pawgi mifam amada mahak na makha taraduna Kilo yankai gi beg ama thangbada supnatagi lupa ani khak pibi bahaibasi matam ga chunadraba senfamne Imphal gi FCI sinmi singda piriba kilo yankai gi bag ta lupa mari piriba siga chap manana pifam thoke Ipsa gi maikai dagi so mari leinaba contractor singa pau fogdok nanduna hiramasi gi matangda khana bahore atuba matamda waroi sinama puraklagani haina makhata na phongdoke Ngarang numidang pung mga makhairom taba matamda akaknaba pau mafangmadagi Imphal More lambigi KLP area dagi More da laiba ni fuhumdoi suba Assam Rifles amadi More police ke apunba kangbu amana More rom dagi Violet Machugi Maruti Ertiga car registration number MN02G1409 thauraga lakpa miyoi amadagi check tawbada gari manungda lo na yadaba brown sugar ni chingnaba packet chamaga mawdra nipan yaurambagi fagatpa ngamkhre farba miyoi edu modbung ki khwalep village ke Lan Khongam Haukep Chahi Kuntranipan Apokpa Henkolon Haukep Kawe Fagalaba Polam Singadu Punna KG Aniga Gram Chamangaga Humfumari Oiki Amadi Malemgi Kaitel da Chaurakna Lupa Crore Mangaga Lak Taramari Oigani Haidi Makataba Ain Gyoiba Tabak Sing Lokanaba Faraba Polam Singadu Konana Mioyedu More Police Sinakre Amaromda Indo Myanmar ngamkhai da laiba custom preventive force na ngarang nungthil pung ahum tarakpa aduwaida Imphal More lambida check post hangliba custom checkpoint da foreign car Mazda RX8 kauba ama Myanmar romdagi ain gi wangmada Imphal tamna thoglakpada custom preventive force More na fagat pangam khre faraba karadu makhataba ain gi oiba thabak sing lokhat pa khre Indo Naga Peace Talk asigi waroi sinama lakpada Manipur gi apunbagi saktamda sokpa yaba wafam yawraklabade Manipurda khundariba maitai pangal singna amatoina thengnanaba paksana campaign chathaba hawragani haina Manipur Muslim Welfare Organization MMWO gi advisor MD Ravi Khan na phongdokhre MMWO alada amadi alia madrasa gi mihut singna saruk yaduna ngasi Lilong Bazar da leiba Jama Masjid ta pangthokiba pawgi mifam amada MD Ravi Khan na makhatana Prime Minister Office tagi Indo Naga Peace Talk ki waroi sin tha ahumgi manungda puraklagani haina lauthokiba matung inna hojek tha ama fajinkhre masida hena ngaklibadi Peace Talk asigi interlocutor oiriba RN Rabibu handakta Nagaland gi governor oina hapchilakpa sine Framework Agreement ta kari yauribagi khangdaba amadi oirakliba fibam singa sina lamdam asigi miyamda kari thoklagadage haibagi mi paiba pokle Peace Talk asiki waroi sin puraktingai mamangda stakeholder singna kupna khanagani haikiba wafam adu India government na thawaidaba tawbigano karigumba Peace Talk ki waroi sin purakpada Manipur gi apunpagi saktam kaibiya wafam yawraklabade mamangda mukta thengnariba mawngda miyamgi howlakani haibagi cheksin wasu thamki loinana MMWO na achouba thodang lauduna chathagadariba campaign asida lamdam asida lairiba maitai pangal gi CSO club maira paibi sing amadi miyamna mapung pana sawatpiu haiki Peace process asina maram orga framework agreement sina maram orga Manipur gi ngamkhai da kaiba yaba khongphom lakpa tarkadi Manipur gi pangal lamoina indigenous pangal singa se chapchana Manipur gi pangal lak ahum se chapchana soba thodang lomina si haiba wafam se aikhoi masigi paujena sininga si maruina MMWO gi advisor sing yauna masi haudo ibase gi Manipur kandab yade haiba wakhalona sida mya punamak Manipur ki pangan khudingmak mikap thoga hanada leiba mikap thokpadudagi hena ma kana mikap thoga mikup na hom singna leiminara si haiba wafam lona singa si media khudangda mayek sengna thamjare Manipurda education khumang chausinaba chatharakpa lenga ki khongthanga moina ngasi Bisnupur district headquarters alaiba Chabungbam Ibomcha college CI college Bisnupurda Rashtriya Uchatar Shiksha Abhiyan Rusagi Sentang Makada Lupala Khumdra Changna Sakiba classroom taruk ngasi education minister TH Radheshyam na sangakhre Thoromaduda education minister TH Radheshyam MPCB
NKVIP की चेयरमैन सुओरिबा ओइनाम केंद्र के MLA एल राधाकिशोर बिष्णुपुर म्युनिसिपल काउंसिल के चेयरपर्सन एल मनियाइमा कॉलेज के प्रिंसिपल डॉक्टर M मंगी सिंह अथोइबा मिथुंगलेन ओइना सरुक याखी अथोइबा मिथुंगलेन की वारोल पिरदुना मिनिस्टर TH राधेश्यामना ममांगाइदगी अखोइसी कल्चर दा यामना इना खुली हाइना चाउथोकनरमे अदुबु हौजिकते तपना मांगसिलक्ले इना खुलंबा कल्चर दुगी महुत ओजाबु उरगा थक्सी कासी नाइदबा करी nganggani करी sakani हाइबदु खंगलक्ट्रे हाइना नुंगनांगबा फोंदोकी रिच कल्चर है तो सब है मांग रहे कोई कल्चर कर्म कल्चर नो ओजाला थक्सी कासी नाइदबा ममा पाल थक्सी कासी नाइदबा अदु बदुरबा कोई कल्चर नो देयर इज नॉट आवर कल्चर that has to be brought back to our education system. Then only we will become great persons, great people. MLA L Radhakishwarna government ki school college fagat naba lengakna kanna honare adubu college asida oza nifu taret leiraga mahiroina yankhai sunadi kabu ude adubu awat apa piu hainadi pangtan da tale oza singsu isagi thau ningthina tawrasi mahiroi singna ningthina college ka na bahona se matamdu ta lengakna tawba yaba sing tawgani haiki payment facility what site chitani tawrabane masa koi basini haji masi changi ba rakishwan to thabuk su check to bi basani oza singa tawbu su ina check to basani satha singa su oza singa check to basani koi masan se amaga masida check and balance asoi basi puthogare haraka da koi punna tangara kadu da koi na koi iram da sebat kada bani any institution sebat kada bani aina makhange aina mahire oza singa leraga na sikari shara ya mahi oza singa pullaga oza da ni putra leraga satana ya kai kadre adu degi mu hai mu kana adu wali ada wali hai ni थासी कुंतरेट कुनिपान पांथोकिबा यांखैमरी सुबा चागलाम खोंगचट अमदी यांखैमरी सुबा एम सुगी मपु कुमोन थौरमदा माइ पाकनब होनबदा तेंबांग पिरखिबा खुदिंगमकपु तौबिमल खंगबा उत्पग लोइना ngamkhai leitana thagapa फोंगदोकचरी हाइना ऑल मणिपुर स्टूडेंट्स यूनियन एम सुगी चेरोल मना हाइरकले ऑल मणिपुर मुस्लिम गर्ल्स यूनियन अमाकशु नसिंदुना ngasi नॉर्थ एओसिद लैबा होटल इम्फालदा तरामाथोय सुबा फाउंडेशन डे की थौरम पांथोखरे Thoramasiда Education Minister TH Radhesham, Dr. L. Sadananda, retired Principal Imphal College, Dr. Chithung Mary Thomas, Secretary, Board of Education Manipur, Dr. Razudin Sheikh, Director DDU Center for Kaushal, Sunil Karam, President UCM Amadi R. Chowdhury, President Amaksuna Chingwa Singh Sarugake, Dr. Chithung Mary Thomas Nafongdo Kibada, Punsida Mai Pakomi Ama Oige, Hairabadi, Mahiroi Oiringai Matamdagi, Hauna Yariba Makai, Suge Nomge Haina Kangadabane. अमदी अतन बथादो कदबनी हाइकी नाकलमरमदा डॉक्टर एल सदानंदना नंगी धर्मदगी अईगी धर्मना हेली हाइबसी खंगदबसिंगना हाइबनी हौजिती ग्लोबलाइज ओइरबा मतमनी अमगा अमगा चप मानरबा मतमसिदा खेनबा थंबगी वाखलोन थादो कदबनी अमदे मयाई काबा निसादगी लापना लैदुना खुनाय असिबु चौकटबा खुनाय अमा ओहेनसी हाइना फोंदोकी nataba classroom teaching nakta nataba makogi some sort of hands on training mogi skill gi activities mayam se function se mayam se da karmaina organize tawi karam na coverage pi karam na tai haibasi dagi horaga masi akoi na moida credit se award to jaraga manipur gumba ban blockade yam marang kaina le mafam da akoi gi credit su da bana marang horaga se da yamun zoni akoi identity kadai da lei hat madam da akoi identity comes from those things which we cannot change that we have to understand. There is another thing that we cannot change, that is being born as a man or being born as a woman. This may not be the right forum to talk about what man should do and what woman should do and what this community can do and what that community cannot do or all those things. We are here to celebrate some achievements, accomplishment of somebody who spoke out, somebody who stands to create a difference in the place where he is born and she is born and in the society where she exists. Haukiba August Kuntarakta TOMTV na miyamda akanaba paudoma masandokraba mathong lamsang kendra gi manam chanba ngarian bam kwak sifaida leiba mama mapa nauna kaina khraba machin manau ahumda ngasisu maikai kyadagi mating panglakpa leptri Dubai da thabak tawduna laikhraba lamdam asigi tongan tongan ba furup sing punsinduna semkiba Dubai tengbang lupna ngasi machin manau ahumda selgi mateng tawkhre
लोबसिना मणिपुर की सकनाई रबा सैसकपा अरविंद अमदी पुष्परानी गा लोइनना फिल्म गी लमदा एक्टर सनी अमदी वांगसोला सिरो की खुथांगदा ngasi तेंबांग asi तौखिबनी असुमना कना लैजद्रबा मचिन मनाव अहुम असिबु नुक्सिबिदुना माइकई गयादगी तेंबांग लिबा असुमना मखा तारकपदसु अंगम अंगम तेंबांग बिदुना मखोय अहुम असिबु मिमानना हिंबा ngamnaba होनामिनसी अमदी ngasi gi तेंबांगदा सरुक याखिबा मियोइसिंगना लेंगा के पुनिंग चिंगसिलकले ngasi lai uphabadagi hai tare hoi dubai da leibi chinau sing na hai tare chimi tami pulap dubai da thabak tu non leibi ba chinau sing na mo hoi salary du dagi paisa do kitang kai thok biduna contribution hoi da top director representative oina koi se inau sing da mateng pang malak saban kon ja chawa matam da legai sigi ima ibel sing na su hoi inau sing sigi yamna mateng pang yamna support to bu u da su yamna koi na numai penjai mayam na su mateng pangbiri lak biduna akoi na su kya ujare adubo हजिक मखा ताबा अंगांग अतोंबसी लाइक तमनिंगली हाइबसी माना फोंगदोगली अदुना मखा ताबा इन एजुकेशन की मतंगसी मरी लेनबा सिंगना सोदनमकी यंगसिनबिगनी हाइना खुना सु थाजै सोदनमकी सु मतेंग पांगबियो पाउगी मरथना ते ब्रेक अमागा मुक्लोक्सरी मणिपुर इहान हानबो ओइना लमजिंगबा ज्वेलरी ना मार्केट फंगबा सना मयाम सिगी क्वालिटी चेक तौबगी खुदोंग चाबा पिजरी अदोमदोंगी लेजरीबा सनादा यावरिबा एलोय अमदि एलिमेंट्स कयागी चांग मरिक चुमना एक्यूरेट क्वालिटी अमदि क्वांटिटी गा लोइना खंगनबा ngamlagani लमजिंगबा ज्वेलरी ना पिजरीबा खुदोंग चाबा असि लौबिहौ अदोमगी सना अदु सेंगी नत्रगा सेंगदे हाइबगी चिंगनाबदु कोखनबियो अकुपा मरोलगी दमक लमजिंगबा ज्वेलरी दा लेंगसिनबिरउ लमजिंगबा ज्वेलरी good quality is our priority Salai Holdings Private Limited की Smart Universal Academy बो अगस्त की तांग तरा निपाल दा होटल ताज वेस्ट एंड बेंगलुरु दा ब्लाइंड विंग इंडिया न सिनबा इंडिया एजुकेशन अवार्ड 2019 ये तोपगी थोरम दा बेस्ट डिजिटल स्कूल विथ CSR इनिशिएटिव इन मणिपुर 2019 हाइब अवार्ड अमदी तांग कुंगनी थोय दा दिल्ली की ताजमहल होटल दा इंटीग्रेटेड इसीवर्स न सिंदुना पांगतोखिबा 10th नेशनल एजुकेशन एंड बिजनेस समिट 2019 दा स्कूल असी की प्रेसिडेंट डॉक्टर नारिंगुम समरजित सिंह दा नेशनल एजुकेशन एक्सीलेंस अवार्ड 2019 पिरकपदा ngakoi leitna nungai phongdokchari ब्रेक के मतुंगदा मखादा बापाव पिजरी इनखलक्लिबा महाइरोय सिंहबो पुनिंग वाखल सोनथबा लांगतकनबा सिंहदगी करमना मंगाथोकनी अमदी आसाम का लोइनना मपुंग फाना महै तमनबगी वाखलोंदा लाइफ जाम फाउंडेशन न्यू दिल्ली न सिंदना सेप्टेम्बर की टांग मरी फावबा चथगदौबा इज नॉट ओवर हाइना मिंगथोनबा थौरम अमा ngasi पांगैदा लेबा आरके सनातोंबी देवी विद्यालयदा हुदोखरे ngasi ahan boina hudokhiba thoram aduda life jam foundation gi member Isaac Chowdhury amadi artist Sam David na mahairoi singda isai nongmai khudol tambaga loinana makoina punsi khongchata awa ana sing matau karamna thengnaraki amadi karamna awaba tanfam singdagi nanthoraki haibagi asengba wari sing paudamduna mahairoi singda thauna hapki pangthokiba thoram aduga mari leinana program coordinator Dr. Khimnulen Kepgen Kalimaina hauziki matamda inkhalakliba chahi matangda leiriba mahairoi sing asi hakchang amadi wakhalda ahongba kaya lakpadagi amana natraga amana wakal puning sonthaba mahairoi amo oina punsida asa mangsilakpagi thawong tatana thokli masigi mathakta hena nungnang ningai oiribadi suicide tawbagi chang hengalakpa sine pomnama kasi yenglaga nungsiba surgi isai tahanduna makoida stress ki chang hanthahanba amadi mahai tamligai matamda value based life skill gi matangda hena wakal tahanduna naitom tabagi wakalon kokhan batanatana Singna amaga loinana punsida mai pakpa miyoi ama oiba ngamnaba wakhalonda ngasigi thoramasi pangthokpani haiki. The objective of this particular tour is that children relate to the artist or the program, and then they are able to see that they are not alone, that they are not alone going through this problem, and if changes happen in that person who is sharing his story, then they can happen in their lives also. So that's the main objective of why we do these tours. So we reach schools, we do this performance of music and life, and the artists will share about their transformational stories, and then we do like a question and answer session with them, like here, like it's happening over here. Amoromda school asida class 12 tamlibi mahairoi siwani na ngasi pangthokliba it's not over hairiba thoramasina mahairoi oribai koida ahenba thona pibaga loinana puning wakhalbo masa fana thamduna punsida mai pakpa miyoi ama oinabagi damak hena hona hanibagi inot piri haiki
Which we have got is that we have been inspired by the sir which have come from Mumbai. He has the inspiration which he gave us based on his life story has really inspired us. It touched us, it made us cry, and then we'll make sure that we'll be bringing a change to something like that. Fobakchau Ikaidagi Kumbi Taba Lambi Atuba Matamda Semzilagani Haina Kumbi Kendriga Mele S. Birana Fongdokre. PWD EETH Ranjat AETH Shanti Amadi Ate official Sing Yauna Chatkiba Yangsin Kongchat Aduda Sarugyakiba MLAS Birana Kilometer Taramatoi Dasmin Ani Sang Balambi Asi Mafam Sigi Amatangairaba Lifeline Oibalambini. Mamang Dasu Lambigi Fibam Fasilaktabana Local Area Development Fund Gi Senfamna Port Hole Singmen Sinduna Anirak Semzin Crane. Adubo Quarry Gi Nung Chingba Heavy Load Ki Gari Kaya Chatpana Nongzu Thada Salan Khonjindagi Kumbi Fawbagi Kilometer Manga Dasmin Arinom Sangba Lambi Asisu Quarry Gi Nung Chingba Heavy Load Ki Gari Kaya Chatpana Lambi Fachilaktre. Mizoram Dagi Lakpa Garina Churachanpur Fawraklaga Fobak Chau Ithai Dagi Amuk Fawzilaklaga Lambi Sida Laklaga Kakching Lamkai Fawdoklaga Myanmar Yaukiba Yaba Yamna Samba Maruiba Lambisu Oibana Central Road Fund Dasu Proposal Thabani Adu accept Obirakide Haiki. For district executive engineer ASO Magi official Kumana Lambi Tong Pataba Mayam Singa Sigi Tana Java Matam Daihak Masigi she Taudabaya Drabatava Mani Hadana Koi Putua she Hadana the Mina Tana Jare Koi Kumbi Paujilaga Kumbi Dagina Burma Bawa Taki Yaki Lambi she Koi Madum Orgadi Koi Shemangani Habagi Taja Badagi Koi Nasi from Masida Yam Namayam Siwana Nuksamarak Stage like Koi Masiki Lambi she Ying Balaksabani. Midday meal gi worker amadi cook singi honorarium hengatabagi matangda khananenabagi mifam ama ngasi lamnai da laiba Iravat Memorial Park laiba community hall pangthokre. Midday meal workers union Manipur amadi lamlai kendra midday meal cook ki apunba lup kapunak sinduna pangthokiba khananenabadu midday meal workers union Manipur ki president Y Indrani All Manipur Trade Union Manipur ki secretary A Sarachandra midday meal worker union lamlai ki president S Ibetombi Susarukya Lamlai Kendra Manung the Laiba midday meal gi worker amadi cook singna mifamadu de Sarukyake. Housing Tham the Lupali Singama Piri Basigi Matangda Wafam Kaya Taksin Bagi Matangda Mot Kaya Sufongdoke. Mifamadu Pangtopagi Matangda midday meal worker union Manipur gi president Y Indrani Haikibada. Atopa state Kayada worker amada cook sing the Piriba honorarium Masiga state asida Piriba Siga Asukimati Kenade. Tham the Lupali Singama Piba Sinadi Karitogane. Haiba Senfamasi Hengan Naba Honabada Kendra Sigi worker Amadi Cook Singda Mapung Fana Sawat Nava Kanabani Haiki. Paganchina Minister Honorable Minister colleague Mayam Sange Duga Cookie Matang the Kam Kana be the say Quajam Ningamdre Maramadana Equino Zik Jadibase Chumaito Lamlaida Aduga Kundrak Pamda Aduga Andro the Mayam Sangjalaga Andalon Makala Moina Quajang the Bayadri and Mapam Pangtok Sabani Hongjang Haudragadi happy the Ama Koi state government Zigitoba Atopa said the Lissing Maria Ogre Ado state should be there Koi only center ki pire liching amal jide hai na maramadu nai koi mafam jide pangthok na movement sagal jani sida natana te to pajo koi yam thuna mathang taurani Arunachal Pradesh ki Doimukta Laiba Taranithoi Suba Battalion National Disaster Response Force Cum Training Center da Numitarung Nichupna Chathagadaba Training da Sarugyaruna Bagidaba Nehru Yuva Kendra Thobal Wangzing Tentablo ki volunteer kuntra ngasi Imphal thadokre. Volunteer Singadu ngasi ayuk NYK Sangathan Manipur ki State Director Mistress J.K. Rivana Nord AOC degi lamthakre. Haukiba August 18 Flood Victims Demand Committee Chandel na ising ichawna sokalaba Chakpikarong Khupi Village Chakpikarong Block ki imung manunga loinana Chandel degi Palel amadi Imphal degi More chatpa lambi singda September gi ahan bachayol degi matam kaktana khongjing changsilagani haina lauthokiba adu Additional Chief Secretary RDNPD MH Khana Pithokpam Thokpa Khetipuron September thada pithoklagani haina thazaba pirakpadagi handokle haina committee asina thadorko cherol mana hairakle
Hairok Block Congress Committee ki Treasurer amadi Moirangthem Ibotombi Memorial Trust ki General Secretary oiramba Maibam Rameshwar Maitaina ngasi ayuk manung matam chadana khangaudana leikidabada party asigi thaumi pumnamakna minute ani tumina leptuna awaba phongdokre awaba phongdokpagi thoramadudha hanagi Minister M Okendro Singh party asigi President T.H. Ranjan Singh General Secretary M Rajamohan Singh amadi block asigi maruoiba thaumi sing susarugakhe Awaba Fungdokpagi mifam adugi makha tarapada Maibam Rameshwar Maitaina Hairok Block Congress Committee Party gidamak tawbiramba thabak thauram kayabu susingthaduna mahak puning singhi Zonal Education Office Zone 3 Thobalgi Science Unit na sinba Nifumathoi Suba District Zonal Level Science Seminar amasung written quiz lisingani taramapan ngasi athokpam Junior High School pangthokre Periodic Table of Chemical Elements Impact on Human Welfare haiba topic asida pangthokiba seminar aduda class 8 tigi 10 fawbugi thakta tamba punna mahiroi kuntra humdoina changdamnakhi Science seminar aduda Anandapuran School da class 10 tamlibi Pearl Ningthauzamna hanba Ruda Academy da class 9 tamlibi Sangom Sumam Apsara Nani Subataki ngasigi changdamnaba adugi matangda District Science Coordinator S Ibom Chana changdamnaba sigi maruoiba pandamdi haurakliba mahiroi singda science ki ithil pokhanduna Tungda science ki masak naiba misak amamam ohenbani changdamnaba sidagi district ki thakta makok mathang taraba ni khangatlaga state ki thakta amu competition tawraba matungda lakliba November 6 ta New Delhi da National Council of Science Museum da silaga pangthokadauba All India ke competition da saruk yagadabani haiki Sina amu state level da state level dagi mu national level circle sai angang singsida asai science ki maramda science da scientific term singsida akoi da mami tanba amadi hariba akoi da leriba knowledge du niom naina toa sinama bi thak tu dainaba tumatoba Moizing High School gawatpa Oza Happy Omade tay awat apa sing PBU haiba wakat sing taksinduna ngasi school asige mahiroi singna Thobal DC complex to leiba Journal Education Officer Thobal gi office ka da thomjin kre adu matamadu da JDO masa office leiramde tungda JDO A Anil Kumar laklaga wari sanabada mahiroi singna taliba regular headmaster thamba amadi Oza awatpa sing nominini gi manungda piragani loinana infrastructure ya awatpa sing su yengsilagani haina thajaba pibadagi mahiroi singi khongjanga do handoke Kongjang adu dasar yakiba All Manipur Pangal Students Union ki Finance Secretary MD Jakir na hai Government School amubu government na hanna yengbida basi yamna laibak thibani Mahiroi singna chaksilakwa Kongjang singda mahiroi lubasina mateng pangani haiki ngasigi Kongjang adu dasar yakiba mahiroi amana hai School asigi awatpa Oza Happy na ba amadi regular headmaster ama thambina ba mahiroi singna Education ki director yauna makok thongba kayada hanna haijakre Kongjang kayasu changsin kre adubanga si fawda thabak ta amata on thokpirakte ngarang director na awatpa ozagi order thoklagani pukro haina ayuktagi ngai hallaga tungda ko na thoklage haina thadorakiba nungaijade government ki thawong asi lairaba mahiroi mahai tamlanu haibaga chap manai athuba matamda awatpa sing government na pirabadi akanba Kongjang kaya changsinaba sem sare haiki Masih sekarang sih nanjil director dek ini hire bautan nasi bawa positif response mula kolek tu pemeran na nasi ikut ye jadi senang ni hari mungkin high school nasi dah class 16 bawa छात्र mahiroi sangai mulai bersih nasi bawa mang dana adu kui memang tak masih dah midday meal ke kayak gumba छात्र sing dah bisa dapat jadi head masalah itu menek bawa pupan dapat amma gumba head masalah sih lagi adu kai kui na kui deh nungai jadi dapat ngarang nahan director dah ikut nacal gumba matam dah semua kui na order pukro hai bagi thu ama mo koina sanaraga ikoda yamna nungaitena pung mari makhai manga bu ngai hallaga chak lama lagi student ama bu student khara lajaba bu chak lama laga order bu khro hairaga makoina matam khara sanaraga dumai tawraga ikoi student bu asuki matu orpi nai bira thador ke sijo ikoi yamna nungai jate kedi makoina sugumba khutong jab se ikoi da pibi roi lai rabasing ikoi gi damukta sembi roi thakbi roi haiba tar ke sarkar ki skul thak biro ikoi sarkar ki skul na si pam jate sugumba thakbo asi thoka da bo re hanjan ikoi mangan ge haiba tar ke ikoi lekta matokhan Power Milk Tanate bring a malosary. Half marathon run. It's an pigidama. It's an pigidama. It's an pigidama. Haksang for Bakuna Magidama. Half marathon run Nasibu Yaudi. Lamtaga from Sendasi Kundagi, new mini secretariat, DC Office Complex. Organized by District Administration, Bishnupur. Powered by District Police, Bishnupur. Open category for all ages, men and women.
Form submission tawbagi aroiba date na September 10, 2019. Kaubiragano September 15, 2019. For details, please contact 9378 121 752. Admission is going on for Ruman Technologies. Free computer training and other courses. Facilities available. Placement assistance. Free books. Traveling allowance for girl students. Government recognized certification. Free uniforms. For more details, please visit Ruman Technologies, Kwakaitil Bazaar, Imphal, near Manipur Rural Bank. Contact number 8787583445 or 8787304075. Mail us at infalwestpmkk@ruman.net or massmanipur@gmail.com. Ruman Technologies. Break में तो नामा खाता बा पाव पिजरी इनाट लाइनिंग पुनसिन नबा लोब इल्पुल नसिंदना ngasi anirak suba yakai pungi thauramama ngasi yurembam mayai lekai da leiba yurembam apunba club ta pangthokre ngasi gi thauramadu da saruyakiba ilpul gi president kaisam lokeshwarna lamdama seda inat lining gi matangda khenaba kaya leiriba amata oina punsinba matam oire mitai maitai haina khenaba leiriba si asengba ma thidoktuna miyamna khanganba matam oire haiki नौरीब चाही ट्राइम्पान निफू भोगी मनुदा लेरिब आंगांसिंग से लाइनिंग लंबी से मसी करिनो अखोय मेटेगी लाइनिंग लंबी हैबदी मेजं छनान मही असिगी मरमदा अखोयना खंगहनबा बेसिक नॉलेज खर पीबा मणिपुर लम लम खुदिमक लेरिब लाइनिंग लुक मयाम से मसी पुंसल लगा एपेक्स बॉडी अम सेंबा अखोय पुया अम खतंग पुथोना बहनबा समाज तौदना कोई मानदब मैम से पुनसननबा कोई एपेक्स बॉडी सेना लखोटपा हाइना मसी अदुगा कोई मिठै की सय नरिबसे वारोइसन अम पोरकपा मिठै होइगद्रा हाइबसे वारोइसन अम पोरकपदरा सिगे कोई पांदमनी मसी कोई चथगदोरे पांदमसे सिला लमदम असिदा लेरिबा मिमानद्रबा वाखल चोइरबा मियोय क्या सिगे चंगजफम लेंगाक तपिबियु हाइना रोहन फिल्म ना फोंदोखरे ngasi Manipur Press Club ta pangthopa paumi singa unaba amada rohan na makha taraduna lamdam asida miman adraba yum leitraba mioi lising ahum lom leire tanfam asida lengakna atuba matamda miman adraba kaya sigi changjafam pirabadi khunai asigi afaba oigani home singda leihanabagi damak chalurabasu mioi kanglub asigi haurakfam matik chana khangdabana hona jariba kaya gi marakta awaba kaya mayoknare haiki Social Welfare Department plus Health Department ani sina khusam na bira kan da yam thuna idi sheng sheng na khoi si family leitraba family homeless ngak tane mo just maina kayam koina khoina personally senaba leuni khoi di praja ni sheng sheng na har kan da riksu yam chawe kai no kan da ma je khoina home da thambai je khoina pakeno oidoine magi witness toimak oidoine sida moida leitala id asina tho go je khoi da riks to lei banina sidi tase na id government na lokhat ke na tauge na tauraga di yam thuna tawba ya ba pot ne ba yam thuna yaraga dim tang si home jim yam thuna sabinanaba adagi moigisu hygienic oiba mongda kai toba yagadagi do yengba yananaba idi sarkar gi pukning chingsinjaba amaina tawjaba press meet na main thamjagi Sangit Natak Academy amadi JN Manipur Dance Academy ani nasinduna thasige kunma pandagi hauduna JN Manipur Dance Academy gi auditorium da pangthokiba music festival on rainy season Ritu Paro ngasi loisin khrei ngasi gi loisin ba numita Madhya Pradesh ki Saknai Rabi Hindustani vocalist Kanak Shrey Assam Maharashtra dagi Saknai Raba sitarist Debjoyti Gupta amadi West Bengal dagi Saknai Rabi Hindustani vocalist Prabhavati Mukherjee na ngasigi loisinbagi thoramda mapungoina performance utkhi Jiribam gi Babupura da Laiba Town Hall da Department of Art and Culture Manipur gi Makhada Enunganbi Manipuri Dance Academy imda Jiribam na sinduna Tribal Folk Dance Festival lisingani taramapan pangthokre KH Janaki Devi Adaksha Jiribam Jila Parishad na haikibada pangthokliba festival asi furup amaga muknabagi mawong ama hauzik lakpa sida santi gi paujel pibaga loinana aikoi pumna makpo amato oina lingjel manaba Manipur ama purakpa ngamnaba hoi khonabani haiki Thoramadu da Sarugyakiba Hena Baifai President All Jiribam Tribal Union Jiribam na Tribal Singna Masana Masabo Tribal ni haiba
काउथोकलुरबा मतम असिदा इमदाना ट्राइबल की आइडेंटिटी तोंगान तोंगाना लैबा सिबु उथोकनबगी ट्राइबल फोक डांस फेस्टिवल लिसिंग अनि तरामापन पांगथोकपा सिदा ट्राइबल की लुचिंगबा अमो ओइना इकाइबा फावी अमदी नुंगाइबा सुफावी अमन अमबु मसक खंगनद्रबा मतम असिदा इमदाना सिगुंबा फेस्टिवल सिंदुना चिंगमी तमी अनिगी नुंगसिनाबदु अमुक खन्ना पुरकपा ngamba oirasanu haina phongdokhi asibu function se puthokduna ngasi inung academy dance kayo jisina puthora pasida as a tribal leader am oina ai ikai ama hawi aduga loina nungai ba ama sawi ngasi ki committee sina mika khangto to anusida ai nungai ba hawi adu committee su hanna hanna thagachai Maitai National Front की President Hais Danina Jiribamdagi Police ahum transfer order thoklaga ani state tawrakpadu laingak puthagat pafongdokli loinana and Nirvarani Devi President Women Association for Socio-Economic Development na thaksi kasi naidaba wangang season ki badu yaning de haina phongdokre ngasi Jiribam gi Kalinagar da leiba lairembi fampakta pangthokiba paugi mifam amada Hais Danina Jiribam gi government thabak tawriba miyoi khudeng Jiribam da thambiyu haina matam kaya gi mamangdagi Jiribam gi CSO sing punna haizaduna lakminari adubu ngasina Jiribam gi miyoi sing Jiribam da thambiyu haibada ona taina bada lepsilakpa se karamba thawongno haina hangkhi and Nirvarani na haikibada wafam MGO amo oina linglaga NGO amo gi thaksi kasi khangdaba se laibak thibani haiki jagi mihut oina ai khoina mahut chinjaraga सरकार की मफमदा नुंगाइब फोंदोकचरी थागतब फोंदोकचरी तौबिमल खंब उचरी Thawbal District Police Fauden Kairambi Youth Club amade Panthoibi Women Welfare Association Fauden Kairambi na punna sinduna nomugi oiba awareness program on youth against drug ki thauram Fauden Kairambi community hall da pangthokre Thawbal gi SP Dr. S Ivom Chana mayai kaba chinjak sizinabana naha singda piba chaitheng amadi masibu lantheng naba haibasida wangangki Akhil Bharatiya Karmachari Mazdur Mahasangha gi oina jati gi thakta Gujarat ki Surat ta mifam Manipur State Power Distribution Company Limited engage employees singi mihut Wahengbam Babalu Robert Thokchom amadi Chanam Gyananna Manipur State ki mahut sinduna sarukya khre haina MSPDCL engage employee union gi chairol amana hairakle chairol asina makha taraduna numin ini chupna chatharakiba August mifam aduda Housing Manipur State Power Distribution Company Limited ki engage employee singna thengnariba khudongcha daba sing maru oina regularization EPF NPS gratuity wage squad implement tawhaningbagi wafam kaya pukhatuna khananena ki haiki Civic Action Program gi makhada ngasi Mantripukhi da laiba humfumapan suba CRPF na sinduna konta khabam lai harau from the water storage tank kun miyamdi anthokre tengbang piba gi achamba thauramadu da battalion asige commandant Omkar Nath Singh battalion asige official Singh amadi lamdam madongi miyam kyana sarugya ki thauramgi nungi warol piraduna commandant Omkar Nath na haikibada CRPF na lairiba si praja miyam gi ngak senba khaktanatana miyam na thengnariba awan nungai amadi chakha tharangi oiba thabakaya dasu mateng pangba sine miyam gi seba phangjaba si CRPF ki oinadi yamna laibak fabani miyam gi support amadi nungsiba yaudana CRPF na asigumba thaudang asi pangthokpa haibasi araiba manate lamdam asida housing mayok nariba isingi awaba sigi yenglaga rain water harvesting taunabagi damak tangai fadana darkar leiba miyoi sing khandoklaga water storage tank sing asi tengbang pibani haina makata khi हमने सोचा कि इस साल अपने कार्यक्रम में से एक बार स्टोरेज टैंक खरीद करके जो पानी वेस्ट होता है संचय करके लोगों को उपयोग में लाने के लिए ये CAP में पहला प्रोग्राम हमने किया Malem gi tongan tongan ba mafam na pangthok na bugum Manipur da su ngasi Social Awareness Service Organization saso na sinduna Imphal DC Complex laiba Panchayat Bhavan da overdose awareness day pangthokre ngasi gi tharamadu da Malem da drug overdose na laikhitraba miyoi singda nungai taba phongthok poina pangthokibane saso na sinduna pangthokiba tharamadu da thoiba mithunglen oikiba Imphal ki additional district magistrate Samin Ahmad Sahana Hauze khunai asida nisagi polam sing laina fangba maramna nisa sizinabagi changsu wangkhalakle
Naha kaya na ngahaki nungainaba nisa sizinarubadagi hainabi oikibana nisa da laichurapani. Pumnamak sing asi thinghonaba aikoi khudingmangda honaba mathau tai haiki. Central Agricultural University Manipur amadi All India Coordinated Research Project on Forest Crops and Utilization ICAR Jansi Kapuna Kusamnaduna Pangthopa Numit Nini ki oiba National Group Meet Rabi Lisingani Taramapan kun workshop ngase Manipur Agricultural University ki auditorium hall da loisin khrei. Chahi khudingi pangtholapa workshop asida Manipur ICAR ki director, IGFRI ki director, project coordinator yauna state kayadagi lakhiba participant cha marom na sarugya ki. Workshop asigi organization secretary Dr. R. Joseph Koiren na thauramasiga mari leinana fongdorakpada lamdamasida sajik chafam oiramba mafam kaya mangsilakpasi kannaba lamdamasida karamba makhalgi sajik thagadage amadi sajik kamari leinana thorakliba problem singi matangda workshop asida mapungoina khanaki haiki. Koina hapkalliba kanosina akoigi leiriba beren oina leiriba haitare koi uwa kakthalaga koina hana sajik chafam oina leirimba lam mangsilak pumna maksijo koina kamain tawra kan ngamgadra haibagi sina singbagi koi program sing asi koi su one of the main topic oina koin thamjal lai atopa scientist kharana akoigi animal nutrition haitare sajik se pijara ga kyam senda kana phangari sangom si kyam pi thupangam gani adogi mathakta hena leiriba sajik sina karmaine preserve tawgani karmaine lira thamgani haibagi na chingba koi technology mayam su koi ne khanna lai. Kaisamthong Local Council Bharat Communist Party ke executive member amasung state council member Huidrom Yaimana masagi anaba mana maram oiraga ikhang khangaudana laikidabada awaba phongdokpa mifam ama ngasi khagempali Huidrom laikai da famkhre haina CPI Manipur State Council ge chairol amana hairakle chairol asina makha tarakli bade mifam aduna comrade asina party asigi damak Lauramba Thaudang Kaya Nauhono Nanik Singduna, Party ki State Secretary L. Sotin Kumar, Assistant Secretary M. Joy Kumar, Kihai Surchanamadi, Local Gilochingba K. Amuchau, Tihai Sures Loinana City District Secretary S. Yaimasu Wangang K. Laikidaba Comrade Yaima Lenga Ki Maru Eba from Pairam Batanatana, Pensioner Union Linkatuna, Makoigi Hak Kaya Fangnaba, Kongjang Kaya Chatarame. Mahak Peace Organization Singi Advisor Oina Tabakaya Mangzil Thana Pangthoklami Hairaduna, Mifamaduna Minute Ani 2 minute leptuna Mahak Puikai Kunabot K. Loinana Mahaki Imung Manung Yawabatu Party Asina Sarugyaba Haina Lepnaki Haidi. Jananeta Iravad Memorial Trust Jimet Jiribamamadi Friendly Environmental Warriors Few Jiribamani Nakusam Naraga, Babu Parada Laiba Iravad ki Complexa Lamtu Sengdokre. Loisilakpada SP Jiribam M. Mubi Singh, MPS ka SP Office ta GMET ki Executive Body ki mihut ka unaduna Irabot Thauramasi Matau Karam na Fazana amasung Mai Pakpa Thauramama oinabagi matangda wari sanaki. Loinana SP ki Maikai dagi su pangba yaba mateng pangjage haina su phongdokhe. Hayang September ki tang amadagi Jananeta Irabot Memorial Trust Jiribam na sinduna September tha si chahi khudingi Irabot tha haina pangthoktuna lakle. Thauramasi ka mani lenana ngasi lamtu sengdokhibani. Ngasi lamtu sengdokliba siga mari lenana Jananeta Irabot Memorial Trust Jiribam gi lifetime president Dr. Chandam Kamal Singh na phongdorokpada ngasi Jimet amadi few na sinduna social service pangthoklibasi hayengdagi Jimet na sinduna September tha sibu Irabot tha haiduna chahi khudingi pangthoktuna lakliba thauram gi saruk amo aina ngasi social service asi pangthokchabani haiki mahak na makha taraduna Jimet na September tha bomama Irabot thauram pangthokadaba sigi manung chana Jiribam da laiba school singda chatuna Irabot kanano Mahaku miyamna lamyan ba haikibagi maramna karigino haibana chingba awareness ke amasu haurakliba mahiroi singda pigani loinana September 13 Irabot na laikidaba numit amadi Irabot ki September gi tang kuntra mapo kumon thoramda mass pass competition amadi cultural troupe na singba yawba thoram su pangthokani haiki makta koina ayukta ekalekat tamaga Irabot thoram jadi heba ya to jagani aduna hari ba thoram masida amuk jagador bisi ama chukna Irabot ki maramda awareness jagani loinana Irabot ki maramda khana nei naba mangkok jagani pawi marthana te membreng maloksari
Break matunda me amutram nokchari makadaba pauta Women Association for Social Economic Development gi Secretary oina thaurambi Nambol Chingmangdagi Pukrambam Ongbi Biduna Masagi anaba amadagi manung matam chana laikidabada Salai apunba nupi lamjing lop singzamai chinga makhana awabu phongdokpaga loinana imung manung gi awabadasu saruk yari haina Sanulal gi cherol amana hairakle Yumthang nariba Assam da Yelhomi kannabagi pandamda lengakna lokhalakpa khongthangi saruk amo oina National Register of Citizens ki aroiba list fonglokpada miyoi lakh 18 hena yaurakhidre miyoi crore ahum lakh 18 rom gi ming aroiba NRC list ta yaure kanagumba list asida pen daba yauragadi Foreigners Tribunal da numit chama kunni gi manungda wakalakpa yagani haina State Coordinator of NRC Pratik Hazelana fongdokre Cheraga sida fonglakliba NRC gi final list da asengba India macha sigmuna yauraktraga Narom da changlakhiba mitop kayama yaure haina Assam gi hanagi Chief Minister Tarun Gogoi Opposition Party AIUDF chungsinaba government yauriba Asom Gana Parishad yauna maikai kayadagi pendaba fongdoknarakle All Assam Students Union tamani Assam Public Works na NRC gi finalist adu yakidabaga loinana Supreme Court ta wakalagani haina fongdokre Maitai sing akoina NRC gi list gi chithabam di thokte karigumba original inhabitant na haibasi masak munna define oide kanano original inhabitant na haibasi Masi community gi list ama government na natraga Supreme Court na sambirakte etta atopa any state ki mi ma leiba jabagi ayaba pibana constitution na ayaba pibana masi atopa state tagi laga leigaga su masi NRC da mingchanam thoki maitai sing natraga Manipuri sing akhogi provision animakta citizenship rules ki 33 clause natraga special provision for other state ki matungina maitai sing gi ming NRC dagi chitha hom thokte It's a human machinery. Some error will be there and some mistakes will be there. Human machinery can some mistakes. It's not an issue. But it will be a successful one because it's a result of long pending demands of ASU and Assamese people. Now it's a modalities. NRC now, if other states can take the modalities of NRC through Assam. Naga political issue ki waroi sin purak chungaida Naga national flag amadi constitution hana recognize taunaba United Naga Council UN sina Bharat ki Prime Minister Narendra Modi ki pungning chingsin kre panba yabadi Bharat sarkar gi santi gi wari sanariba NACN IM gi maikai degi so Naga gi national flag amasung constitution gi wakfam mangjaunana pukhat ki balai khrabane Hauzik Nagaland ki governor oibada natana santi gi wari asigi interlocutor su oliba RN Ravina Naga santi gi wari asigi waroi sin purakpa yana leire thenglabada tha ahum gi manungda waroi sin puraklagani haiba wafam phongdokiba leikrabane Hauzik amuk sanabagi pau phongbigani World Martial Arts Union Sinduna South Korea gi Chungju Stadium da Laibak Chamaga Tarukna Saruk Yaduna Chathariba Taranipan Suba World Martial Arts Festival gi ngasini ni chadba numitta Festival asida Saruk Yariba Laibak Singi magi oiba Indigenous Martial Arts Performance utpana ni chadba numit asigi mapung oiba saktam sing oidi Festival asibu akhanana coverage toriba TOMTV gi mihud pari khumandagi paudam ama World Martial Arts Union sin batara Nepalak suba World Martial Arts Festival nasida saruk yariba malemgi lebak singi magi lejaba Indigenous Martial Arts sing di performance upana nini chenba numit asigi mapungoi basaruk am oiri paudam jariba parikuman TOMTV News Martial Arts Complex Chungju South Korea
भारत के प्रेसिडेंट रामनाथ कोविंद थासी की कुमापंदा राष्ट्रपति भवन पांथोखिबा थौरम अमदा लेमजनिंगाई ओइरबा अर्जुन अवार्ड खुसिनरखरबा भारत की हॉकी टीम के वाइस कैप्टन चिंगलेन सना सिंह कांगुजम इम्फाल थोलखरे ngasi mahakna Imphal International Airport ta thunglabada imung manung amadi laikai gi miyoi singna salai taret ki firal ga loinana haraute amna okay airport ge miyamna okpa aduda mahaki warol piraduna award asi fanglakpada pokning da aduki matik nungai ba fawi makhata na listing ani kun Olympic ta qualified oina ba ngamba thakta honagi gani haiki India gi oina ahan ba phang je ai gi award achau je ahan bani han takna dum khoi gi honaman hai tare dum matam phang khodi mak Manipur thola ju dum practice satna gotana dum discipline bai maru oi award phang je aduga ai gi family ai dum matam lai khodi mak dum support tawe adagi ai gi teammate adagi akoi gi federation moi gi kano moina support tawi badagi ai ngasi award se phang mani matam ku ye badagi ai ngasi gi ejelewa sida khandana ai chor da ni jarak bane ai hajiti nungai bada ai haninga leitana nungai re All Jiribam Sports Association Jiribam Nasinduna Jiribam High Secondary Playground da Chathariba Tarataruk Suba Chandam Inungambi Memorial Mini Boys Under 13 Football Tournament ki ngasinini chanba numit ki sana ki ba ahanba match ta Lalpani Esina Oriental Club pu goal Mari Amada Maithiba Pikre aduga ani suba match tana Namdailong YC PYC Faitol bu goal ani Amada Maithiba Pikre Hayengi match ta Sonapur GPS ga KMYC ga sanagani ngasi nung telephone ki ba pauche singda kari maru ba pau yaw ki ba habdu mayam puna khamina si Kanglai pak ki maira economic census ki thabakta official sing na thamoi sing torok trabadi sarkar na yengduna lairoi biren laikhidrabi babies nagi imungi miyoi sing police na phana ba khona bada haujik lotuna khangli babies nagi apokpa chief minister and biren sindokpo gi wafam laitri atuba matamda minister hongdok hongjin tawgadawri Chief Minister Biren Sindoknava Delhi the came to Bahore Indrajit Pauzel Economic Census the Aranba Tauba staff sing action logani Chief Minister Imu Manungi Myo Singyum the Laibangam dana Lairiba si Tamoshok na Nungaite Atuba Matam the Lambi Semzil Lagani S. Bira Democratic Oiba Mong the Kongang Chansinaba Warib Nare Kangla Pau Chief Minister and Eco Club School Lising Ahunga Marifuda Lupa Kur Amaga Lag Yankai Mari Yantokre National Green Mission Hauziki Malem da Aruba Tangkak Oire Bire Assam ki final NRC form kre September taruk tagi banyaw na khongjang kya sangsilagani Matthew Chief Minister na state sida ikang thokle lauk thokre Pandam Eco Club School da chegyan thokre Economic Census haure aranba tawramba singcherak pigani Chief Minister All Manipur Muslim Girls Student Union gi mapokumon pang thokre Sotaraba Mahiroi Singna Lainga ki scheme sing Fangna Bohona Bada Mahiroi Loop Singna Mateng Panganingi Radhesham ST Commission gi Lairik Fongkre Schedule Trap Sing promote Obada Chaungna Mateng Oiragani Kaishi Lupa Crore Manga Rongi Drug Fare Indo Naga Pistok na Karigumba Manipuri Ngam Khaida Kaihalaglavadi Manipuri Pangal Singa Chapchapa as a water long lominasi MMWO Manava Assam the Mui Laktara Mapan Rongi Maraibak Tambangamdri NRC na Sokalivasi Bengali Hindu Singni Ikang Togle Lauk Tokre Anoba State Nipan Pinaba demand to Bahokre JNK Ani Tonga Tugaiba Yarabadi at a station Tugaiba Yaina Aroy bada mariba pa mukana Imphal East District Police Commando amadi mga suba JK Rifles ke pun makang mo mana yam laba kusukulay fagat kre Sifam kiba cabinet mifam na Manipur dai kang thokle haina official oina lau thokre Hojik chathoriba economic census asida official singna thabak toroktrabadi sarkar asina yengduna leiroi haina NBA na kan buwafam thamkre Mahiroi baby sanagi imong gimyoy sing fan amo hanabada yung solon sinduna lanjenare masilenga kiluza daba thawong ni haina pen daba fondo rakei ama
अमदी आसाम लेंगांगना NRC की फाइनल लिस्ट फोंख्रे मियोई लाख 18 हेना NRC दे याउखिद्रे सुप्रीम कोर्ट अपील चकनबा थौराम तौनख्रे हौजिकी ओइनदी मतंग असिदा मणिपुरी पाउ लोशिंजरे पाउ मियेंग ताबिरिबा मयाम पुनमकपो आशाप्रिया नामुकना खरमजरे